KCP MC Progressive na Arambai Tengol da warning tharakre 13 August ki watok ta senaba miyosing Arambai Tengol gi miyosing na kan khatpa manba moongda party gi mayokta khudombi singlak libado afafa oiroi nasa ki mongpham thijabaga pangkhak oigani KCP MC Progressive na sangselakpa lambi dagi handokho Arambai Tengol gi mingchat thinabasu makhata na tawba yaroi Laibak Thugaivada Arambai Tengol na kan khalakpa tarabdi Arambai Tengol gi mathakta athingba thamlakani ireisa ama oina party na paikhalakpa thabak sigda apen penda phongdokpadi matam chupada taramna oi khudombi singlaga award pass haraglagadi khwaidagi tamthiba yeknaba oirakani kawbano mama mapa imung manung singnasu Arambai Tengol gi mingda laibak khawai khara sariba nachanasu singsu matam leiringai phajin purisnaubuna pumnamaki yaiphabu oigani makhatana Arambai Tengol gi ireisa singna party gi mayokta kalak kanja hulaglagadi sabchaba thabak paikhatkani asumna KCP MC Progressive tagi Warol tholagle loina Arambai Tengol gi lusing purel korongan ba khumanna asumna phongdor madudi thawna si yeknabada utkadabani commander sing tapthau wakal fathago asumna koronu thamlakle mathangda AT gi PRO Robin Mangang nasu asumna hairagli madudi hanadi AB da naha singna fanghai hainabana makhalamani hojikti wase luraglabani na aina AT gi mahut sinjaraga wafam amata thamjage KCP MC Progressive na afafatta khanthadana Arambai Tengol da hektama warning tawbasidi yamna leibak masa tade naha singge asawa ekoina phajin mangamakta yai hojiki oireba situation asida Khoi masel yeng thinaba matam di soi oide KCP MC Progressive na mafam matam ama sinbira o natraga aikoina sinjau haibra aduga high level da yam lemna se mai ta thong ta sing tawna si natraga de mairik pidagi maijaubi olakpada mangjadoi se kana sunate imalaiba asini Arambai Tengol da kana gi sumisang sangba natraga mayok ta lepa leijakide somna tangi ireisa ama oina aran asoi khudima khara yengnaduna ngakmina si haijabadani 13 August ki karjat ka AT ga su hiram amata da mari leina jade KCP MC Progressive ki contact ngaijari thagatsari asomna Robin su thamlaklei gangte masa ama Kuki na marai bakta yopi ahum yungsilam le hadi mathangda ngarang Kuki na kangpokpida angang ama yauna thadau mari halam le hadi atopa ani amagaso yamna thina sogna phuram le hadi Assam Rifle na Indo-Myanmar border dagi KYKL kadar mari phagat khrei Indo-Myanmar border gi taret turel mayada lalhaulup Satok Fishing Tore haba akal paw phangmadagi Assam Rifle thiba humbagi tabuk chathabada aina thing khrabala lolo KYKL kadar mari phagat pangam le hairi makhoi mari gi mathakta makha taba investigation chathanaba Manipur police ta khusinna khre haina Assam Rifle na thadorba zero lamana khangalagwe